Arambai News Guwahati da Manipuri Pao tabiri basing buihan hanu maktada chingangbam Sujitarani na khurumjari hojing asigi samlappa maruba Pao sing lobirasi Lagliba Assam Assembly Mikhala sigi oina ngasi anirak suboina BJP ki ticket laukthokhiba singi manungda khwaidigi thamoi kaikhibasi hojai kendragi sitting BJP MLA Shiladitya Devne Numit kharani mamangda mahakna mahaki Facebook page da karigumba nahakna kaubada kanamatana tabidrabade nahak natumta chatlu haiba Rabindranath Tagore gi aphauba pareng adu mayamda share tawrakhiba do ticket ki matang asiga marilinana mangjongna mayamda thadorakribra haibasine Mangda lambi leraktraba Shiladitya hojik BJP thadoklagani Hindutawadi oiduna Hindugi damak makhau pongna lauduna lakiba Shiladitya ngasidi Lankagi Jorpukrida leiba masagi sangai da pangthokiba paugi mifam amada mahakna paumi singda mahaka loinana BJP worker kaya amabu politically hatokpire Hindutwagi wangangbagi damak mangonda ticket pirakkitabani hairakhi Maragasida Guwahati gi Hengrabari da leiba party head office da party workers singi mamangda party thadoknaba mahak Guwahati tamna lakhre su hairi Adubo ngasigi ticket laukthokhiba asida maraibak thambal satkiba candidate singi manungda hojai sitting MLA Shiladitya gi mahutta party ticket pirakkiba Ramkrishna Ghosh khudakta AGP dagi BJP da chongsinuna Sipazhar BJP gi ticket pirakkiba Paramananda Rajbangsi amadi Barak Tampaki Hailakandi Kendra gi oina party ticket pirakkiba Milan Das panbayai Cheragasida Legal Rights Observatory gi video tweet amana Assam gi Rajniti da irang sagalakli. Hariba video asida AIUDF ki chief Badruddin Azmal na Assambu Islamic State semgani haiba yamnamak communal leba wangang ama ngangba tari. Grand Alliance da yariba party singnasu masigi matangda Azmal da sengdokpham thoi hairakli. Adubo State Congress President Ripun Bora amadi MP Ajit Kumar Bhuyana masi semdok sadok laba amadi edit tawraba video ni hairakre. Loinana Azmal masamangnasu mahakna ngangkiba original video amadi semdoklaba video anigi khenaba du puthoktuna mayamda utkibaga loinana masigi matangda ain gi oiba action lokhotlagani haikre Grand Alliance yariba antili gana morchana handaki mikhala sigoina sit yenabada subnatagi sit ani khaktamak pirakpagi damak yamnamak ningba kaikibaga loinana Congress ki mathakta hulladuna nganglakre Party Luchingba amadi MP suariba Ajit Kumar Bhuyata natana Lachit Bordoloina su Congress ti lobby centric rajniti na chahatle Luchingba ama anina party asibu sanaduna leire mamangda soikibasing adudagi Congress na karigumba para amata tamkhide hainasu maral sirakre Ngasi State Congress President Ripun Borana mahak CM oiningbagi wafam ama pankre High Commanabu Pamlabadi, Mahak CM Oigani, High Kibatanatana, Assembly Mikalasigi Ahanba Tankakta, Sit Niputeret ki Manungda, Sit Nipu, Pangduna, Letter Mark Panganisu, High Ki. Kendra Karada Regional Alliance ki Marakta Suche Nabakya Tolakadori, Sibsagar Amasung Moriani Kendra Animakta Mireb Oiribasi, Rizor Dorgi President Akhil Gogoine, Adubo, Haribasida Sida, Matam Sangna, BJP ki Tabak Togduna Laklaba, Amadi, Mamangda, BJP ki Mirepsu Oikraba, Alok Kumar Ghosh, AJP da Chankiduna, Alliance Tauriba, Akhil Gogogi Mayokta, Chongtok Kadori. Panbayai, Moriani ki sitting MLA na Congress ki Maning Tauba, Ngangling Batang Ngangbada, Ngangling Batangangba MLA Moina, Maming Chatliba, Rubjoti Kurmini. Panbayai, Rubjoti Kormi Ngarang, Mahaki Loina Vigaloina, Bullet Thoraga, Mirepche, Pishin Balaki Bani. Handaki Assam Mikhalasigi Ahen Bakumaya Moigadori Basina, Karani Mamangdagi, Warina Duna Lakiba, Lalu Prasad ki. RJD Opposition Congress na Luchingba Grand Alliance ta Changlaktuna, Ahan Batangkakta seat Amada Mikhal Thingnagadori. Asumna Grand Alliance asida yauriba party gi masing punna nipan sukre RJD Assam President Sonarul Saha Mustafana party asina Tinsukia Kendradagi Mikhal Thengnagani hairi Housing Haki Mamang Numidang Chorang Pung Nipan Makai Muktabada Imphal gi Minuthong Hata Manakta Leiba Assam Rifles ki Transit ke Manungda Bomb Pokhairak Padagi Miyama Sokapan Nangkre Haibagi Pau Lakli Adubu Sokpagi Masing Hengalakpa Yaisu hairi Tobutabu Chapchaba Paudi, Hosik Paupa, Kangbungamdri. Manipur Lenga ki Directorate of Environment and Climate Change Amadi, Manipur Pollution Control Board, Imphal West na Micron Yankagi Makada Leiba Plastic Podlam Sing, Lagliba Megi Tang Tara Mangadagi, Manipur Gimapam Kudimak the Snava, Tinglagani, Lautokre.
Manipur Lengakna Chahi Mari Mapung Parakpagi Nungaiba Fungdokpaga Loinana Cleanliness Drive Ban on Special Use Plastic Thingbagi Drive Amasu Imphal gi Samu Makong Khwairamban Kaithelda ngasi hawdokre India amasung mapan leibak singda leiriba mari gi oiba maitai singi mating leiba social economic amasung cultural punsi ama semgat nabagi pandam thamliba World Mitai Convention na hokiba February tang kunipan Guwahati gi Silpagram da pangthokiba convention asigi ani suba plenary session Guwahati plenary session inglisingani kunma thoida mitai bu संविधान gi ST list chalhanabagi dabi adu lubasigi achumba amasung legitimate demand ne Yariyumakai Yang na Mitai Singbu ST Chalhanaba Manipur gi CM na India Lengakta recommend Tobinaba Taksili Haina WMC World Mitai Convention gi Chairman Oriba Haigruzam Nabashyam na Ngasi Guwahati gi Dispur Press Club ta pangthokiba pau gi mipam amada paumishingda phongdokhi Laibag asigi state kharada COVID lighted ki ani suba web lakibada meeting thamlaga yausang sports asi marinaba SOP singakna pangthokadabani harakibaga loinana thabal chongbada Manipur lengakna athingba thamlakre hariba athingba si DC amsung SP khudimakna mapung phana ngakna amadi thabagoina pangthokadabani haina Dr. Rajesh Kumar Chief Secretary amsung Chairman State Executive Committee Government of Manipur na thadorokpa chirol amana phongdorakli Myanmar ga tainaba Indian state ama oriba Manipur gi CM N Biren nasu yumlo na baleba asida thokliba thodog asi tasingna wadaba ngamde haikre makhoida mateng pangbi gi wafam si national thakta khanaba tabani adubu hek yumthang nariba state asigi CM oina military miyot minei na maram oiraga Myanmar dagi ngamkhai lana changlakadariba micham singda taramna oknarabagi sem saduna leiri maramaduna arakpa khudingmak ekhoina changjafam pigani makhoibu mateng pangani amasung ngak senbigani haikre Panbayai, Myanmar Kai Damiot Nina Kangmangam Draba, Micham Kaya, India da Changjafam Longanabagi, Jangluk Nanaba, Ngaiduna, Leisu Hairi. Ministry of Women and Child Development na International Women's Day ga mari lenana akhanana khangatlaba leibaga sigi mithoi mihalabi nupi sing ga mari lenana release tawkiba Women Achievers Report yarokpagi damag Travel Whip ki founder Saint La di Younger bu Nagaland CM Nephew Riana Thagat Pafongdokre Younger Dimapur based oiba social entrepreneur culture curator Naga textile specialist amadi craft revivalist ne asida sunatana Younger Padmasri awardee amasu oiribani Mizo Students Union na non-Mizo IS officer ama oiribi Nazuk Kumar bu Higher and Technical Education Department thadoknabagi akanba demand tawrokhibaga loinana Mizo IS officer amabu Kumar gi mahutta director oina hapnanaba dabi tawrakre mamangda thokiba thodok kya da yumpham oiraga department asi non Mizo officer amana makok oina pubasi pamde haina mahairoi loop asina kanna phongdorakli Tripura Lengang na sinduna hauzik chathariba kuntramapan suba agartala lairik melada lon mayamgi apunba sereng saidinabada Manipuri kabi singsu saruk yakre Kabi Nakul Raina moderator oiraga ngarang pangthokiba sereng pabagi thoramda Tripuragi kabi Khoisnam Birola Sanasam Uma Khetrimayum Madhavi A Atul Singh Thaudam Nilkumar Wangkhem Kavita K Sarita amasung N Rajita punna Manipuri kabi mapanna saruk yaduna Imarol Manipuri da sereng sing pathoki Haukiba pung Gunmaris da Wanopuki State Singi Manung da Hauzik Pao the Ngasigoina COVID-19 positive Oibagi report Lakraba State Singi Manung da Manipur da Taret Arunachal Pradesh da Ama Meghalaya da Taruk Amadi Mizoram da Anine Panbayai Hauzik Assam da active Oriba case masing Chaniga Marfuni Thoini Manipur da Kuntra Manga Arunachal Pradesh da Mari Meghalaya da Taramapan Mizoram da Mapan Tripura da Kuntra Nagaland da Tara Amadi Sikkim da Yankhaini Asumna India da ngasi goina hauzik phawda COVID ki anoba positive case ngasidi lising kunma thoiga chatret marfumapan phangkhre apun banabagi masing crore amaga lakh tarani thoi lising marfumari chaniga marfu taruk yaukhre hauzik laing libagi masing na lakh amaga lising marfu taruk ne amadi apun balai khidabagi masing lakh amaga lising yankhaini pan chaniga tara hundo yaukhre ngasi goina hauzik phawda India da COVID anaba chamaga taramari leikhidabagi paw lakli Panbayai, India da Khwaidagi Sokliba State Maharashtra da ngasigoina anoba COVID positive case lising tarahumdoiga chatruk yankai mapan phangkhre hauzik active oriba case masingna lising marfudara mapan supna nipane
ꯑꯄꯨꯟꯕ ꯂꯩꯈꯤꯗꯕꯒꯤ ꯃꯁꯤꯡ 82,000 ꯇꯔꯥ ꯌꯧꯈ꯭ꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ ꯑꯅꯥꯕ ꯃꯍꯥꯔꯥꯁꯇ꯭ꯔꯗ 53 ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯂꯥꯛꯂꯤ उत्तराखंड तीरथ सिंह रावतना स्टेट असिगी 10 सुबा सीएम ओइना ngasi wasak लौख्रे थरोम असिदा सरुक याखिबा हानगी छत्तीसगढ़ की सीएम डॉक्टर रमन सिंह ना अदे कैबिनेट मिनिस्टर सिंह मिंगसु यामना थुनमक लाउथोकलगनी हाइखी ngasi ayuk legislature party meeting da ngarang ta CM pham thadokhraba Trivendra Singh Rawat na Tirath Singh Rawat ki ming CM oinanabagi lauthoki panbayai member humbudra leiba state assembly asida ruling BJP ki MLA 53 ni Nandigram da CM Mamta Banerjee tusindu na sokre miyam marakta kanagumba amana ikhang khanghaudana ilakpadagi mahak tukibane asumna mangonda ilakpa se thoina kanagumba amana mahaki punsida temsingnarakpani haina Mamta Banerjee na pendaba phongdokre makhong pongkhat patanatana mamaida su dakya takhi asumna Mamta gi Nandigram khongchat tensinduna khudakta Bengal da halakhi adubo landarakhiba du kanana no amadi kari maramgi damakta no haiba hojik phawba chapchaba khangbangamdri ngasi gena di Arambai news Guwahati da Manipuri Pao sandok chaba matang se loisinjabaga loinana tabiriba singbom kasu hanna khurumjari